Kuki separatist in the mityeng thamlaga pangthok kadouriba RIMS ki recruitment khudakta lepiyu haina social political commentator chongtham Bijoy na phongdokre. Wafama singa si mahaki yumda pangthokiba paumi singa unaba amada phongdokibani mahakna makhat taraduna amukta thoktriba maonda handak RIMS ke multitasking staff lobagi exam center Guwahati amadi Imphal da pirakliba asi angakpani. Thawong asi kuki singe mateng pangsinba manba thawong ni maram asina khudakta lepkadabani Guwahati da center piriba asi ngamloi Imphal manungda leiba school college singda loina pip tawbiyu. Loina na anoba notice ama thoktuna Imphal da aduma pangthokpiyu Manipur gi asuk waraba matam asida naha kayana relief scheme singda wana khangliba asigi ihul khangbiduna lawgadariba thabak sing asida makhoi gi oiba khudong chaba pibiyu. Kuki staff kayati duty tawdana lemna tolop chari masida natana MLA tarasu lengaktagi tokhai tazarage haina tanbata natana leibaki thabak thoram singda saruk yaba udri adumakpu makhoisu hojik fawba lengaki tolop ti lemna lori masi Manipur miyamna yafam thokte miyamgi interest thabak tawbiyu haiki 2016 January thada class 5 6 tamib angang singdo positive class 10 pass targa high level recruitments da yawbada makhoi yare eligible oireba adugumba yaraba mayam dugi right to karigi khato katori no hojik Manipur si khwai dagi waba matamni relief ke mayam da lairibis da soidna makki akhoi high level recruitments da yawba yaba naha pakang lesabi kayam yaro maneba makhoi the opportunity pihum thoktra makhoi the opportunity pihum thok pihum to en khallagadi hojik kuki yengi bit maina makhoi gi si yenga damle press advertise toroga any vacancy bina hamning mahapo mogi ministry ayaba relief candle leriba awaba mayam sida imum amum ani dagi warasu recruitment yaw phangalaga quota piba pida baidi tongana legre adu RIMS ki authority na lebagi awaba sida khar sympathetic oina awaba kokna makoi singdo yawbo yanaba khudong chabase ai morally pifum thu enkaleba makoi na asengma Manipur gi khanma mi waragadi 2000 chai tare ka tha tara surwa amamang chai hendokro mayam ju phare lejara son mo yawdro lising train ban la amadi hojik handa ki requirements lising ahum khatang lai mi lising tra amadi tannan tokram neba thajabu watna are khwai gi maru ri moina khongbat ki ba paisa lakh 53 plus se akhoi parikha gi fee ne na khogalo biai written parikha amukta tawgidre adu hariba paisa se candidate sing da notice thoga akakna ba tarik ki manungda noigi lupa chani do with interest hanjarege na notice am thopiyo